Noi government dot mobile loading machine thiragan nang pagi ofam su lei hi bo aduna asikam basil lei bani na central force ki ngasai gi ajin punjab regiment se sine adaga crpf ki matang swai si hongdo hongjin se hoi ngambudi miyam gi pressure yam kanna lagabudi ngam khibi yai even da khoi kangla da gi assam rifle hongdo ki ko adu madusu achauba achievement amani adu masai gi matang sidadi Thajaba Watlise Masigi Madam Haibu Manipur government si Mating Tona Masi Power, the Habiti Iran si Horokibidagi Masi Power, the Mating Tona, Tabak Amata packet Namjadrieva security Maruina Sigi security areas security areas Sungam Namdrian low Viaba Kogi state forcing si Kogi home Makata Lady Bra later Raiju Shisuyam Haningai with a Bamakak Nebuko Ado Sigi matang si or pakanda di Jim Minister na haidu kibadu mana center da hairu gadra tana gadra sigi CRPF sem pham kitang hongdong jin adigi Punjab ki Punjab regiment ka se ko si masi hongdok pa kan si adum yaga do bra moina haibadu Manipur government na haibadu hairiba sigi company singsina taga do bra taga dong mande maramdi even sigi home si bahawada minister ki mukutta leitre haibiste koi miyam urabani dana center ta ki haplakpa security advisor amagi makhada chalai ri bane sigi kenu singse aduna makoina atu yam kanna thingin badi ngamgadaba mande haju ori ba film sida adubu state ki makutta leiba haigadra IRB adagi commando sing ha ki oina thamba pusanba sanghanba thajinba swagi area sidadi adum ngamgani na khalle adum masimak Thabak to Onthokpo Oisno Adoi Tagadi Hajik from Duda Labangam Driva Mijingdo Hanjilaga Labia Bagi Oisopamadi Lakaneva Hariba IRB Singse Sagin Pamian Oina Lehelagati Masi Osopodo Lakaneva Aduga even Hajiki Lady Commando Sings you Makoi the power ship Pazana Pibiraga Pazanan Lehan Bada Siju Adum Hajin Bayaneva Maramdi Madui area do Lamhang Natib Ching Mataksu Nateba. ID security arrangements and Lokot Pada Yamna Kudung Saroda from Uideva. Aduna Maduda Yamna Lina Hanjil Handuna Yum Sabiraga Lehen Bi at the Yum Sabagi died do Koi on Never Koi Sangmagi Emilena Madu Saba Honi Hypersisu Yampare Haubu Haurodi Yampare Adu Hau Halabamatung Shishida Kari to Wadagi I would never Maramdi Nakshen but to Yaudragadi meeting to Hanjil Loyaro. Maramdi meetings in a Hajik a quiggy meetings in a quiggy kun matai the lady by Tarine. Meetings in a key was quite a key was a cookie or a lady. Maramdi Makuising say out of control the Taduga Labanina. Karamatam the Mokuine attacks a Taraka the Gayas having there. Sini Masagi me Kungrava. Koi Sipaina could have hung the lady was a guard to the Irai line, Janga May Tadu, Magasin, Ngamidu, Aduda, Tanaraga Soup how de, Adagi, Khunja Singgi May Tare Singgi Apamba security central portion do not with the Pada, Dungangiduna, Tire May Chapani Karahaya, do Tokuni Karahai, Toga, they took machine gang later me, I do last the year, you may chap with Edanogo. Adana Sigum Pum Sida central portion Sina. Sagi cookies in the ying, but meaning Siga. Agi Mugnariba, at a proofs in the ying, but meaning Siga said. Kitan Kenavale, but don't we the Nago. Mayam Nasu Hanadagi Hona, Hyduna Lacre, Masigi, Manava meaning a Machangi, Manava meaning ying, Kanda, and Sagi Mara labelsing to the Pagat Balaganeva. Nasi Bawada, Sagi, Laylon Vaifegi, the Geneva sing. Padre the Nogo. As you party Harry Wessing to the Sunakaki, Swai to the Iran to Matam to the Haitare. Lambi Tinga, Iran to Matam the Mudu, Yaromi, Kundo, Lonavanina, Amanda Masak identified to Live one ever. Aduda, Harris is you Hana Adugi Khunja Duna, in Palweski SP, the Piba report Amadadi. Me kun mari maming pier. Sai irang toromba mi phagi bagi matang aswai sida pi ba mi kun mari mi maming pier mkhoi sing se irang toromba du da yawi na aduga irang toromba da yawi hariba ni hena yengbi kamain thambi ninge aduga hojik se thoiba thawdok siga khoi gi justice pi bagi pot sida isda yum ga hekta sajilak pa yum sa ba se pay aduba yam thuna sajilak pa pot se amarom da khoi gi
मैम पामेब डिमांड जस्टिस पीबस लंबी से चुमना चंगसिनदबिद पोट अमखक्ति अखोई इफाई फाइब अदुमाइन तौबुसु उरि अदुगा सिक्युरिटी मेजर्स से मपुंग फाना पाखत्पा ngамदोरिब्रा प्रजागी अपामसे फुलफिल तौब ngамदोरिब्रा नत्रे हारक हुजिक हुजिक याम तुना पाइखलेब गवर्नमेंट खोंथांगसिंगसे ओजागी मिडिंग कमाइन थंबिनी सोला मणिपुर गवर्नमेंट हाइगिबसिंगसे कयाम यामना थबक तो ओंथोखरबगेना अदवाइदु अंतंग नैनरगा येंगबदि याय हाइदि मोइन हाइगिब मैमसे कदाई बाउबा सी अखोइदा फुलफिल तौहनबा ngамग्रगे जे मसीदगी अदुम हौरगा हंदक चीफ मिनिस्टरना होयेना हाइदोइजे मा सोइदनबगे मियांग अपाम्बा पिगने तुंगनगने कानि यामना यामना यांगना का हाइगिबसी ngamba ओइसनो ngамबुदि याम फरे सिमाइना ममांगदगी हौनन ngамमगा लामगदी ngasiगी irangsi asi ung sangdomdabsu yaeba adubu ngasi bawa sumaina sum laise masi government sina ngamdabadagi nebuko adu yengasi hauji hariba demand mangasi kadai bawdo onthorokpaki haibadu yengaga amuk makhata namu naina baiduni adubu uithokpa yaba haibadu di adum sai mayam su dum haibiri adum masi itha thajabu wat pa haitare adum mamadi lei adubu oisano oibu iradi am pare aduwa koi ki chief minister na sagi wa jing ngang tokpadi yam yang na hi ngang bam man base kitang dip tawrga hayaning ba haitare agi moni ko kitang kam mun yenga hoi mayam duna हायरक्पा डिमांड मंगा सी पिसलक्पा अदगी करी करी चिलाई वनो हाइबा मयाम सु लेरमनी अदो हायरक्पा कानुदा यारोय नोइगिदु पिंगमोय हाइबदुदी यादबनीना सोइजनमकी मा सोइजनमकी मसी पीनी हैना हाइब ओरमगनी न खल्ले अदुबु मदु मदु उथोकनबा कोगी होनगे हाइबदुना मखलमनी होनगे न हायरमगदी अदुना बुहेन हेना फबरा अदुसु मियामना पेनबदी ओइरोय अदुबु aduna budi kitang soidaba manba oigani na khalle maram di hona ge haibadu da ngamhogdabu ju yai na ngamhogdabu du ti aina hoti hona bane ngamdre haibadu na makhallamne adubu se miyang ya pambu pigni ena thok haidok khramrina se piba ngamdragana kamai toba sini abla kadori se ado mamangi sije sum yeng or kan di ngambagi wafam si central force ki area sima koi manipur gi lengak sina kaimta haibada तागदा मानदे इवन गवर्नमेंट से मोइना मवा लौब्रा लौदब्रा अदु ज्ञान तादे सोमनगी अखोगिना अतोप इंसिडेंट अमदा गवर्नमेंट गी ओफम सी लई कायना सेंट्रल फोर्स दा हाइरोबदा नोई गवर्नमेंट दो मवा लौदेना मचिन थीरगन नांगपगी ओफम सी लईखिबो अदुना असिकम बसी लईबनिना सेंट्रल फोर्स की ngसागी अजिन पंजाब रेजिमेंट से सिने अदगा सीआरपीएफ की मतंग स्वाइसी होंदो होंजिन से होय ngambudi miyam gi pressure yang kanna lagabudi ngamkhibi yai even da khogi kangla dagi assam rifle hongdo ki ko adu madusu achauba achievement amani adu bu masai gi matang sidadi thajaba watlise masigi maram haibu manipur government si mating thokna ngasi phawbada haibidi irang si hawrakibadagi ngasi phawbada mating thokna thabak amata packet ngamjadriba security maruina sigi security gi area se security area se sungam ngamdri haina lowbi yaiba khogi state forcing si khogi home gi makhada leiribra leitabra ju sisu yamna haningai oiraba makhakneba ko adu sigi matang si yorpakan di chief minister na haido kibadu माना सेंटर दा हाइरु गद्रा ताना गद्रा सी की सीआरपीएफ से फम कितंग होंदोंग जिन अदगी पंजाब की अदगी पंजाब रेजिमेंट का से को सी मसे होंदोक प कान सी अदुम यागदोरिब्रा मोइना हाइबदो मणिपुर गवर्नमेंट हाइबदो हाइरिबा सिगी कंपनी सिंगसिना तागदोरिब्रा तागदोंग मानदे मरमदि इवन सिगी होम सी भावबदा चीफ मिनिस्टर की मुखुत्ता लेट्रे हाइबसिदि कोइ मियाम उरबनि दना सेंटर तकी हापलकपा सिक्युरिटी एडवाइजर अमगी मखादा चलाइरिबने सिगी केनो सिंगसे अदुना मखोइना अदु याम कन्ना थिंगिनबदि ngamgadaba mande haju oriba film sida adubu state ki mukhutta leiba haigadra IRB adagi commando sing ha ki oina thamba pusanba sanghanba thajinba swagi area sidadi adum ngamgani na khalle adum masimak थबक तो ओंथोकपो ओइजनो अदोय तागदी हजि फमदुदा लैबंगमद्रिबा मीजिंगदो
hanjillega leibi yabagi oithokpa madi lakane ba hariba IRB singse sagi permanent oina lehelagadi masi oithokpa du lakane ba aduga ibana hajiki leiba commando singsu makoi da power se phajana pibiraga phajana leihanbada sisu adum hanjinba yane ba maramdi madui gai area do lamhang natte ching mathaksu natte ba aidi security gi arrangement se lokotpada yamna khudung charoi da mafamsu oide ba aduna maduda yamna laina hanjil handuna yum sabiraga lehan bi yai adu yum sabagi daita du khoi honorable khoi sengma gi MLA na madu saba horni hai pasisu yam phare haubu haurodi yam phare adu ju hau hallaba matung sisida kari tawdage hai budune maramdi ngak sen badu yaudragadi mi jing do hanjil lo yaro ba maramdi mi jing sina hojik khoi gi mi jing sina khoi gi khun matai da leiri ba haitare ne mi jing sina ki basi kwai di ki basi kuki oi leire ba ko maramdi makoi sing se out of control da thadu ga leibani na karam matam da makoi sine attack chathar kadage se haiba ngamde sini masagi mi kungraba khoi sipai na khurak hangdana legiba jaga ru da irai line changa mai thadu amaga sien ba ngammi du aduda tanaraga su phaude adagi khunja sing na mai thare sange haiba kanta su security central force sing duna oida pada adum ngangi duna tayar mai chakpani khara hai adu tokuni khara hai tawraga leithok lesin ngang leirami adu last da yarak na yum mai chakbo oirak edana ko aduna siguma pm se sida central force sing sina sagi cookie sing da yengba mieng siga agi muknariba atai prup sing da yengba mieng siga se kitang khenaba leiba dong ui dana ko mayam na su hana dagi hona haiduna lakre masigi manaba mieng am changi manaba mieng si yeng kanda sagi mara leiba sing dudi phagat ba laigane ba ngasi bawda sagi leilon wifi gi da chenaba sing amho phadri dana ko azu phare hari ba sing dudi sumna khaki swai juda irang to matam duda haitare lambi thinga irang to matam da moidu yaurami khundo lonabani na amada masak masagi identify to budu lai bai wane ba aduda hairi sisu hana adugi khunja sing duna Impal West ki SP de piba report amadadi mi kunmari gi maming pi sai irang toromba mi phagi bagi matang aswai sida pi ba mi kunmari gi mi maming pi makhoi sing se irang torom du da yawi na aduga irang torom da yawi hari ba mi kunmari du di kanam phade aduga hari ba mi khara si phagre adu phara madung da makhoi sing du kana kana no chap chana chenaba mihat pasing du kana kana no haibu thidokna bagi wakhalon amadi leram dia na khalliko adubu maduna kadai bo effective oiduino haliba missing sidi aikoida government haidok tabagi wani intelligence report adum leram bane base makoi singdo karamba nongoi paiba look no karamba group no haibu di soidram baki leram bane ba nahan chief minister na irai line haiduni phana bo hona bada chingmoi boni na khitang wai chingda changing har kan da thi khangde hai bi ofom ma phongdok pusu leiri dune ba adu maina si bawda sing si manipur gi ching si himalay da no wang za la kathok kasin da yam pharak ta ba la aduni da hangningai di ko swai si da leiba pikra ba swai area si da thiba ye leiba pune mi phaw phage de adu bu pha badu mara leiba missing do identify tawraba tawramane ko si khoi government di masigi chapsaba report leiramane ba leirabu singdo phaba ngamdri se masi atop khut am yawra kana gum singna masi phaba ya hiroi ka harak pasu leibra sini ba hang kadori di hang biyari di aduna maramar kana phaba ngam da brain khalle ba aduna ta taraga di phabu phagi di sidi pikraba manipur si da mi khara mi kaya na lotna kyam koina chien ngam duino yam laine ba adu sini sibaw da kaim tong ngamdri NI da sina kre NI na tigali soi da sum bori si adum leire sima aduga hawjiki kanto sabul gi matang swai si yorokpa amuk halakpa kanda di masida chief minister na haidokribe se khoi oithokpa yaba point khara di leire ko adu masi bawda si hana onthokpiro aduga ngammoi da buda hajilu busing di adu masidi khoi namo haidona center ki kenoni na haido khraga dum yani na khalle ko to sum haira lore yani yana ba aduni asi film si da sum leibna di rang si niam thabada
matam yam chang hidong wali na sai okay oja ya fasan thambi ro jana huji akoi gi toina thaja babi besi effective oidrabandana mangabandana akoi gi mit sida udrabandana handaki this time also kando saban gi incident sida hairiba memorandum ni yauriba point manga si security deployment arrangement si mapung phana pangthorakani effective oirakani haibigi thajabadudi ekoi depet wal amna leibe poto dumak leiri aduna hojik se lailon bai fai gi incident solve taw diba incident aduga kanto saban gi mai thabagi hairiba point ani sina government gi hanjin recurring weakness haitare security gi oiba akoi gi challenges sida moine pirak par response sidai de yamna asonba mede akoi ubai pose dum leire aduna marak seida akoi gi security measures alone security gi measure khaktang sina hojik se currently tikthoi ba crisis se resolve to ba ngamgadra haibagi wahang sima na tre haira kanda masi se koi political dialogue aduga administrative ki reform se maru oina leire dialogue si yaudana di yaroidra haiba wahang su lai aduna dialogue ki maru oiba tangai fadab lai taraga su hojik se madugumba dialogue ko chathana bagi damakta atmosphere do leirabra haiba wahang sima thogle hojik chauna ana hojik si matang ki da akoi gi KJ sina ada wari sanaba sida maitai amasung naga si yahollaga wari puna sananingbagi ingit apamba amsu phongdorakpa aduga sigi matang ki da oja commanding bining aduga loina akoina points to be noted akoina tang remind to boya basi mamang su mogi wari sanaba CSO singa aduga sakar gi gam lenga ke thak to wari sanaba matamda makoi gi di sugi ayaba sisina makoi gi ayaba duna ayaba oigani habe lepagi as if decision na koi gi making na traga sigi decide to bosi suna yaraga di yare habigi pot ke adu mamang no phongdok ki su mayam am leibani aduna hairiba KZC sina masigi potsi karam mongda atmosphere ma dialogue tonu be sagalai besi yarabra aduduga sugi na taga mayang gi apun bagi mandate yarab zala na taga karam ba sugumba koi gi kanoni hanai yeng bi ai sida leidiba kanosi khatang kanu atmosphere se hai tare moina sida laiba move sim se thoi be irang siga karmain atmosphere se kamana ubi uza swai dani koina wathok goding makse wari chanadradi luchin basi wagani wari chanaga luchin bai siam phai adu natana third party ama gi mateng ni badona manipur government ka hi haiwa khotpa sigi matang se swai jini yam nuai trishide adu hoi center yawbudun makhalam kani center na mayai lepaga wari chabadu da yawbudun makhalam kani adu natabda top state sing da lebe mioi sing da mateng pangbiyo haibna chingba natraga charge leader sing sida adu tobiyo ada tobiyo ti yamna son ba mina haigada wani da yamna timito ba I'm son ba mina haigada me adu mak haibadu ti kaije ha ningde adu wari sanana bagi platform se ngasi ba puti sangkat pa ai udri simri ai lowe ko wari se sanaba hobai sida wari se kana ga sandoino aju hangya duris mitai singi CSO sing pare yare represent tawga yaurasi aduga kuki gini haiba jo jarangi mogi CSO ni na leiriba singsi sisina mukhoigi sigi diet si lowraga wari sana duira ngamroidabneba mamangda Delhi da wari chaba kanda mitai singna yes haibada moidi wam ta hairamdana haidi mukhoigi maningda leiribuduna ayaba piraktabnina haiba ngamdadana aikoidi wari sana rugini na hairaga laga wafum ta hairamdabani adu makata na wari sana gidrin aduna si pipam si leibanina karamba kuki CSO singi wari sana raga solution pur kaduino haiba sima si yamna sayenare adu suna yaradi yare hairma haju sublana haifet ama panmado susigi power je kaya yamna leigragi bu even makoi gi MLA sings bawo makoi gi kutal leigrane makoi na yadragadi kangtongam dabagi mong duni makoi ne hek yadabada vote kadre kangtongam roi vote kadradi karabasi bawo kaim tongam drabadu vote ka kadragadi wari dum loirane bako aduna siki pimam se leibani suje hana India government na manipur lenga yauraga haitare nthi jana wari cha tok changi ba tai wari charu bada asagi kuki CSO sing wari charga kari wari no lor ku duise moina kari moigi mandate over organization kari leirage ba amana hai amana yaro adum torkani aduga hari ba sigi wathok sigi horpam ori suji wari chaba hai sidi India government gi mathau ni dana India government su
sigi matenga luna na manipur government su yam achogo dai ta maloraga wari si sagadabni masi hana sop toro matungda irang sidi automatically dum sop tongni ayam toina dum haijabani suje masigi warushin ho pur kiba haubdi manipur da masigi irang se lakshin da hona budi yam wane yam maramdi suda lariba lup kun mari kun manga haitari nako masi hoi mogi umbrella ani kaki makada UPF adagi kenogi makada sigi makada umbrella se layena hargasu moi thokhrgadi amam si ningthong ngakne ko aduna phaw wareng sadana adum tawruduina amana tawgumsi haibadu amana somda hekta action tawlem mi halam duine hekta aduna makhoi si solution ba haiba sidi kwadi marune masit loisindana atai solution da pro oithokte masi solution ba haiba sida India gi yamna chower role am lei ai masi example am ta khoi gi hana irang se hawrk matam da governor oigi bi khoi anusya weekend tv interview do man pi ba kan masi gi matang se mana union home minister da yam phajana hai yam phajana hai masi gi mangon da power feel to ba pen da ba noi ta mayam do feel to wi aduga badu phajana express to wi aduga karam ba matam da lusin ga da gena ma da su ma da hangu hamu su yawi yaugi masi da ne ba luri si adu targadi governor mangna da main hangam gadi manipur gi chief minister na dikari urim dorge yes aidi matam do governor gi power yam lei matam de manipur government se pura namda khraga koi gi karim ta leng ba ya da na karim ta to ngam dra ba matam adu da governor mangna da main hairam ma bne adu gadi mat hojik government am sheme haidi PR matungda government seme koigi khamchan lengak lai masina masidagi koigi kadai bhawa kaya yamna expect tong ya duri gi governor na power pai matam da bhawa da sigi film se le du da manipur gi hojik government seme hariba asfom da ka chatdadi mawa kam lobirum dong mande da hanagi dunabu hanagi du su ko dum lodi na dum hainai aduna irang do thorok matam da thoke na thon ba irang khalam ko oibani na mana phanam ing na ba hairaga su madu tabi da bo oram ba su ai hajik su hairi sini masigi irang sidi engineer to ba irang makhni aduna masil losin ga haiba sidi engineer tawriba miduki makutta lei aduga swaisida manipur government na phane kanna chungdana phandana lawdana hunarga su madugina ayaba pidri bawdi irangse loshil loi aduga aina haijening ba mana manipur gi lalhobagi irangse lakadori ba 2029 bawgi manungda center na loshin gane na lawtho ina yes masi lawthok bagi pandam si masih phangdring ada manipur irang si lusil kadra hai si yam hangningai we masih ki politics se makoina sanari ba politics se adugi sina maram werga adugi pandam ma leibana maram werkanda si sanarak pa oiram bai yai haibane ba miyam hairisi ko oisu oigedawini adu hojuki phong sum hainarabani di masidi center na thon bani haibse sidi adum phong adum hainaraba wa am khangni ba losil ba kana dre ko aduna masil lusin ba haibse 29 bawang ngairaga lusin duira masigi maraksi sida yengo irang se khara nemdara boiningi masi meta horkani asigi manipur tampaki akoi base kitang ingdare khoigi meeting se settlement se khara khara piba hore tangkai aba yaudraga su khara khara di khoigi phongjin ba yaba lesin ba yaba famching da di lahin ba horabane masi makta da masigi kanto rongi se somda sisu khara ingdare somda irang leitre haina panaram ba dam tamdu da somda nagaga kuki ga chaun unkhanrak ba masigi matai sida maitai da muk thokon chelaga yum mai thaga leine maitai gi yum do adu sidabu irang si lusin dore na haiba yari bro yes adu manipur government na haiba su sungoi oro adu go wari sana na ba platform ma sengbat pa haiba sida center da yam kan na tak na biu power leiba ma sangi adu go power leiba haiba sida mana haiba do center na tahan bangam ba haitare adugum ba sangi ba adu natana sida somdagi hari ma kai sum tawwa pamuer ga pamba lepoer ga lepa aduna di yadomande aduga india government na makhoi pandam si phangabra phangdribra phangdragana sigi irang si sahi kaya ba sathagi duino si aso hangam oiri asigi manipur da maitai ko masing
ख्वाइदगी याम्ब कम्युनिटी ना हाइरे सिदा ओनजलगा लान ताबंग मिनी अदुगा मसी कनाना नो करम शक्ति ना मखोइदा करम शक्ति पीबना मरम मरकांदा मितैदा होबंग मिनो लाल होबंग मिनो मसीजु चो हंग अमखकनेबा अदुगा सेकंड लार्जेस्ट कम्युनिटी ना हारिबा नागा सिंगी प्रूफ तसु अमुका एकटा अदुम लान ताबंग मिनेबा एनी टाइम मोइना अपा मतम लान तारु दुइनेबा अनु असिगुम पिबमसि लैबनिना लान काप्तुरिसे कनानो कुकी सिंगी मिचमदु नते लान दारकदुरिबा मिसिंदो मखोइना सेम सारबा खुलाई पायरबा मी कीद्रबा कांगबुदुना सगी हायरकपदुनेबा मा सिगी खोगी मी खरन इनगदौरिसे अदुना मोइना सोमदा सानरकपा लीलादु लोइरक्तबनिना सिदा मिचम सिंग सिदी मोइना फमोर फमदुइनी लेपतुइनी टेरिटोरियल इंटीग्रिटी थुगाइनबा लाउरो हायरसु अंगक फंगना लाउरकदुइनी सिदा सेपरेट एडमिनिस्ट्रेशन लाउ हायरसु लाउदुइनी इवन मखोइना हायबदुदा खोगी manipur gi shi irang che horokpaga tang homda horga megi tara mangada mla sing kuki fruit lebe mla sing duna adum separate administration che laura ineba cp ga damne na ado irang du laksin na bududi makoi ju representative amam oiradi asagi moi masase minister ju oiribda yauri bune ma minister ju yauri buni mla ma haibosi miyam gi mihut oirabadi ma community am kakinatte minister oiribado ma community am kakin natte ado itagadi makoi punna asagi unkhatnariba miyam aitarene sigi kamai to na sop to gadage haina haibagi muhutta makoi yauna separate administration do haigala ini ado oiradi sigi irang sidi kan nimdorige ado makoi hojupudi center na budi am toina haiba koi ure ethnic line da separate administration natraga union territory sembagi wafam leite ani am fazana dum haigre ado masi adum nga kudi nga ka do male aduga masigi makoigi pandam mamakak ngaiba male pandam se phangdri hobudi manipur irang se loshin gadaba mande aduga masi karam kanda loshin gadage haibudusu asi aikoina haibusu ngamoi maramdi city project amagi makha da chatharak badong ui aduna madugi project to mapung phare aikoigi pandam phange har kanda masigi operation ama haitare nako even aikoina kashmir da mathang chathaki bo operation ati maming amum tholaga sagi sathaidana manipur da haju chathariba sigi ethnic violence ki sigi project se kari maming kaugi simta ka haidok pir diam ngai dong ni masim tanga miam da make sense bai tare adubu ase haige do mande adubu matam ngai batai aduga akhoi gi lengak sina mapangal yamna pharaba phaning iduna go adu makoina haibadu ingtharakpo oisanu tongni na haidok khibsing du ngambasu oibiu ngamhanbiu miyam ngai hanbiu ingthanbiu haibsi smaina haijak okay za howzik lady base if it is designed or if it is a project or designed by the government of india na design to podam oitaragadi by 20 akogi 2000 akogi 29 da north east gi lalhobu sing lotion bagi pot lady aduga akogi manipur da han da target chota wini si oitaragadi akoi amuk sigi plant si phob gi oina khang na blai boi target irang se macet amadam to ala kana 2029 sibu akoi ngai raga laiduri bra sigi mogi plant si mission si success oina be damakta natre haraga or else sigi makha ta na musida ngam hodre hairaga na mu chatharaga mu leitare adu phau ba khoi se mu bear to duri bra mayam se khang gai ba hang se masu oiram ba taraga du ge so bo hangam su leire ana hojik se kuki se so sing leiriba mayam siga warep se sanabada kz si oigera ama oigera moina pukalai mayam se warep se lobang amoi dai pham se lai kai no hai kanda su se yauduna su na loisindana ma yauduna ama to oithokpa ya da be pose lai bani dana aduna sigi matangi da government of india ge achauba khut lai achauba ma gi role lai haba wafam da huji government of india huji kai dauri government of india huji kai dauri wahang si chaung na hangi aduga huji government of manipur se kai dauri akoi government of manipur si su haiba posi makoi na government asum dagi center na intervene dum tawraka na makoi di proactively effectively tawbangam doi mami se dum 199.9% akoi dum uraga laire aduna sida ngasai aki okoi oja santana ju ani subada round da khatang highlight tau kibda ngasai ge koi gi politically mi singki loina ma koi uprising ka hobu ju oithoi loin politics loina ma koi loina mak tied up tawraga politics loi yausilaga loina mak leire bandana adu gi hauda haurak pa ngambagi spirit undoubted spirit and energy du laite duna adu ju oithoi haba form ju thame aduna sigi pose khangna leire ba condition sida situation sida political strategy da hena prioritize adum tawraga leiragadi
हुजिक हुजिक लाइरिबा खुदक कथोइबा प्रजा सिगी इमीडिएट कंसर्न ऑफ द पीपल सिना नाकोइ नरमगा नाथैरमगा मखोइगी पॉलिटिकल स्ट्रैटेजी द सुम सानरगा दुदा प्रायोरिटाइज तौब लैतारगदी लाकदुरिबा लेबाक से सोल्यूशन से कमाइन पुरकनी अदुगा मयोन से कायदा लाकनी हाइबा वहंग सिने सिदा मणिपुर की सेंट्रल रोल लै अदुगा मणिपुर की लेजिस्लेटर सिंग लेगा मपु सिंग लेगा सेमिबि सिंग की रोल से मखोइ हुजिक कायदौगनी मोगी करेंट स्टैंड से कायदन होइबा वहंग सिने योजानन दुदा लाजोजा हुजिक से मणिपुर की इमीडिएट थोलकपा इशू सिंग मणिपुर की गवर्नमेंट ना अखोइगी स्टेट की लेगा सिना इफेक्टिवली रिस्पोंड तौबा ngamdabagi asoba maram si मखोइ से हाइरिबा पार्टीशन की इंटरेस्ट ने इफेक्ट तौरबा अदुगुम्बा लेंगाक अमनी ना उबा याब्रा कमाइन थंबिनिंग सिनी अखोइदा यामना हैंडिकैप ओइबा हाइतारेको तौबंगमदबा तौनिंगसु पामगसु हेक्तमक चंगहिनबसु यादबा सिगुम्बा फियोम अमदा सुम लाई मणिपुर गवर्नमेंट से अखोइगी ओइनदी हौजिक फरी हाइगद्रा फत्ते हाइगद्रा सिमसु याम लुबम ओइरे मणिपुर गवर्नमेंट सिना मपांगल सिन निंथीजन लैरबा सागी मरमदम हाइदि सि गवर्नमेंट सिदि गवर्नमेंट अमनि कैनुगी नते प्रूफ अम खकिन नते दना ऑल प्रूफ सिगी ओइना मखोइनो येंगा कांदा सिगी सिन तोरगा लई सिगी पॉलिसी जे पाखलगदी पुनमक से फनी हाइबसिमा अदुमाइना फिरेप तो लौरगा चथरक पदु ओइरगदी यम फनी अदुगा ngसागी लाखिबा फेक एनकाउंटर गी अदगी सीसी मयाम से लाखर मतुंगदा हजिकती अमुका UAPM 합실레미도 하나도 시 아두기 마탕 여기다 UAPM 합실레이네버고 아도 시 아묵 라가 29 바보다 루친게니 하르시 넘브라 넘더브라 아이버도 임바타이 아두가 송기 스테트 카라다 낙슬라이트 기 이랑시 루친키 마두 예가 마두기 티오리도 시지나라가 मणिपुर की नत्रगा अवांग पुकी लालो सिंग ची लोशिनबा यागनी एना पारंबा या मदुगु मखोइना मदु मखोइगी कैलकुलेशन ने अदु कदाय भावबना माय पाकपगे पाक्तबगे हाइबदु अदुम उरगा उरनी हाइतारे नको सुमोइना सुम पाकल इ लेप्तना सुम लाइबनी अदु मसिगी कम्युनल सिगी एक्सपर्ट हाइतारे ने कम्युनल वायलेंस की एक्सपर्ट मयाम अम लेदना सिगी पॉलिटिकल पार्टी सिंगी मरक्तसु सिगी खुथुंग चाबसे लौरगा माय पालक बाइतारे सुम वांखलकपा गुजरात 1985 ता हानगी मिहातु अहिंग मदा हाक्तंग को फंगना हानबने मदुगी मतुंगदा मणिपुरसु क्यारक हना कुकी नागा अदगी कुकी पाइटे कुकी मार असि अजुम थोखरे हंदक मैतै का कुकी का मु थोई अदुगा अमुक नागागा अमुक मखा समथरी अदम मसीसी क्याम कुजुनो हाइबंगमदे अदु मसीगी मथंगददी रायोट की कम्युनल रायोट की victim of the state say West Bengal or VI Hina, could the expert sing the Pondupa, Tengo. I do must talked about Ocean and Smina told Pase, Masi Yamna Sakot Maki the Sankin of Honapakanda. Yamna Suksin by Tare, Yamna Maningalan, Bamakani, Masina, Kanagumba, Mui Shin the Ditunzaba, Leram Basuya Adubu, Ayambada, Masigi. Mapungani kanati masidi mangjabuna dum hengini aduna masigu masin je thokta nabida mutta yam section na leiba mathok tai government su magi manipur gi example ama hairasiko manipur gi miyam si makhoi gi subject ni makhoi gi praja ni haina lobangam magadi masigum si yam kanna tawoidara haina khanbani adubu sidi projection amagi makhada pandam amagi makhada satharakba ओइगनी न मयाम हायरक पनिना मधु मयाम हायरक पाइबसे मियाम की खोलाउदी ईश्वर की खोलाउनी न हायरिउनी अदुना मधुदा सुम खरसु लेगनी न खल्ले अदुना सिगुमसे सुम चथरगा मियाम सुम हाना हलगा अखोगी पांडम म फंगनबो होनबो हाइबसिदी मधुदी मीनसु यारोय लाइनसु यारोय हाइबदुनी अदुना सिगुमबा पॉलिसी सिदी सानदबन फै अदुगा मी सिर वांकलकनी न कोगी सुम चौकलकनी हाइबगी वखलोन अदुदा लैरगदी मदु नोंग सोयजन मुटकनेना आइसमाय थंबिरे कुरो ओके जा याम फसबा क्लोजिंग रिमार्क उजाना सु थंबिरे हुजिकसे करिगुम्बा हाइब पोतो अदु ओइरम तारगदी सकी पानरिबा थंबिदिबा सिगी पोसे ओइरम तारगदी अदुगा मो स्टेट गवर्नमेंट सिना केमते एक्ट तोबा ngamda तारगदी अखोगी चाउना मांग ताकपा अमुतपा ओइरकदबके अकीबा दुगे एप्रहेंशन दुमसु लैबिनदना हुजिक हुजिकसे हुजिक
series of discussion irang ki tholak padi mayam nei na kan da manipur ki challenges violence security adai governance mayam se nei na ga khoina lai aduga marak ki issues mayam am thok su leptri huji thoi matung da su karamba dai stegi hen more or less karamba unpredictable issues mayam ko ne face ta ga habisi kem da hai bangam de hai tare aduna hai de po se da huji प्रजामी यामना पामबसी गवर्नमेंट कोई हंजन हंजन थाजब पीब एश्योरेंस पीबदो मदु पामक्त्रे हाइतारे मदुगी महुत्ता गवर्नमेंट हुजिक्सी अखोगी थबक ओइना पांगथोरकपा एक्शन ओइना उलकपदु प्रजामी यामसिना पामी मदु ngairaga अखोय मयामसिना लै प्रजामी यामगी पुंसी ngakthokpa adagi security je law and order je phajana uphold tawba haidba hiram kudim ka justice se phajana deliver tawbasi ekoi prajan hujik pamisi si oire duna hujik discussion je koina laibasi kanana responsible oibano tawriba thoiba thodok sing si gi who is responsible adu kari tawgani haibasi gi beyond the need of the hours me amna hujik la isi ekoi gi priority si violence thokhan bidaba masinga sima ki koi kanto sabal gi miyam gi pishin ba memorandum de yaw point manga da su haidi security gi phajana ngakpi na ba meyam ta thokasin da apan ba PB dana ba security person lehan biu aduga kogi makata na ku kilamen to hen basinga changa aga yu mai thaba khot pase tawhan bigano habe pot se leire tuna priority se praja ki life se bajana sigi ngakpi shen bi ba safety du kogi kam genuinely praja ki life se safe oi habe do ko de feel to hon ba man thau dai aduga hide ba posting kita kogi makata na violence thokta ba aduga tholok tholok khuding mak thodok sing na justice se fajana kogi deliver to bi ba loina na community खुदिमक नतगा लैदिबा गवर्नमेंट गा कोई चांग लैदिबा ट्रस्ट हाई तारे सिगुम पोसिसु अखोगी मसिले लैदिबा कनु से गैप से कमाइना ब्रिचेस सांगनी हाइबदसु गवर्नमेंट गे सोबा दायित्वनि हाई तारे अना सिना तदना अखोगी हांगागी ओइबा यामना consistent ओइदबा स्टेटमेंट सिंग for time being haktangi oiba lem excuse oina government na pira ka dum laibadi mayam na su taning da posu oire aduna karigumba kanu am phoba koigi consequences am phoba not in a good way or in a positive way am phok so koin ubo phang de hai tare so hairiba area se da government na yam tangai fadan proactively thodang loboi tangai fadaba laibado thamjage so with this note ngasi ge koigi dialogue program si matang si tension jare koigi